Manipur THOKLIBA IRANG ASIGI MATANGDA KHANNANABA Congress KMP Renuka Chowdhury na Lok Sabha Da Adjournment motion ki notice Pikhre. Mahakna hai Nongthumbam Biren na Chief Minister ki famdagi resign taukrabani na chahi aniro mai hauna chaktuna leiriba Manipur se Chief Minister yaudana caretaker Chief Minister amada shinaduna thamba chumloi. Constitution ki mandate matung inna Taranithoi Suba Manipur Legislative Assembly ase ngasi conclude taugadabane. Constitution of India ki Article 174 Clause 1 gi matung inna mamangda pangthokiba Manipur Legislative Assembly ki mifam atugi matungda tha taruk ki manungda Assembly mifam pangthokadabane. Constitution ki Article 174 Clause 1 violate tawriba asigi paukhum Union Government na pifam thoi. Session ase ruling party na anauba Chief Minister ama appoint tawba ngamdabadage null and void ni haina lauthokibani haina so mahakna makhatana phongdokhe.